Tipai mukta Leibak Kuki gi yum amang ngarang jomina Mei Tharamle hairi. Govindas ki Wapham Leibak Macha Tadb CSO singi di pandam ama khaktada thabak tominari. Lamdam asida lairiba CSO sing hana punshin biu madugi matungda MLA sing punshin badi araibani haina Bishnupur district ki MLA Govindas na phongdokhiba Wapham achi Leibak Macha Tadb Wafam nate CSO sing achi di pandam ama khaktada punna thabak tominari adubu MLA sing di fammunana ba masoi tana bani haina Kokomi gi women wing gi convener RK Tharakchana na phongdokhre. Kokomi na sinduna ngarang kwa kaithel da sangsin kiba khongjang amari leinana paumi singna hangba wahangi paukhum piraduna ima Tharakchana na makhata na hai CSO singna thorak liba asidi Manipur gi apunba gi saktam kaibi yaroi haiba wakhalon asina mang tharaga sangsilaklibani handaki lan asida su narco terrorist sing thengnana ba magi oiba angamba thodang lawnaduna laklibani masida CSO pumnamaki agenda chamanai magi angamba chang amadi angamba mafamda thodang lawnabani adubu MLA singdi fammunana ba honabada masoi taribani asigumba thawong asiga CSO singa mari leinade jangdamna fam thokte handak thokliba irang asida su Manipur haiba wahai muthalakpa matamda makoida thoidongna nungaitaba fawagi mami fawa ude adubu aikhoidi siba changba thidana Manipur gi damak thoktuna hauji akanma mawongda muknari serakchida MLA asiga onsinaduna chinda paudanabagi matam leite Irang asi hana warosin puraklaga hairiba MLA sing asiga chapchana wari sanagani hairi. Panbaya abdi Manipur gi miyamna state asigi MLA hompu asi punshin biyu haina itatatana lauri adubu Manipur da lairiba CSO mayam asidi punshin bangamde CSO mayam asi hana punshin biyu madugi matungda MLA hompu asi punshin badi araibani haina Bishnupur Assembly Constituency gi MLA Govindas konthaudamna ngarang phongdokhre Bishnupur Municipal Council Ward number 5 amsung 6 ki apunba club ama oiriba Youth Welfare Organization YWO gi anoba building sangabagi thauramda phongdokhibani. Manipur gi Governor Sindhu haina Mega Chandrana phongdoragli chahi ani hanjilaglaba Manipur gi irang asida BJP gi double engine center lenga Prime Minister Narendra Modi pumnamak Manipur da fail oire Manipur Governor Sindhu haina Manipur Pradesh Congress Committee gi MPCC gi President Kaisa Mega Chandrana phongdoragli ngarang Manipur Governor na Delhi dagi Imphal yoraglaba matung miyangi khongdang thaidoglaga airport tagi kanglatamna helicopter da paikhiba thawong aduga mari leinana ke Mega Chandrana mahaki X account da thaglakba post ama dahai Imphal airport tagi sumnatagi kilometer 3 khaktamak chalaga leiba Raj Bhavan fawba chatbade helicopter da chatkhiba thawong Manipur Governor maralai takpane Manipur State Transport ki basta Manipur muthat hankiba kanagi order no BJP ki double engine lengak tagi hauraga Manipur President rule fawba fail oire Prime Minister Narendra Modi na Manipur ki matang da hanjin fail oire Home Minister Amit Shah su fail oire Home Minister Amit Shah fam thadokadabani haibana chingba Wapham sing phongdoki Athuba matamda Manipur da achauba ahongba ama soidana laklagani Miyam wahaliba irang asina aikoi amatoina punshinbagi khudong chaba lahausi aikoina amatoina punshinbada loishin pham khangriba irang asi athuba matamda Manipur da achauba ahongba ama soidana laklagani haina Paso Assembly Constituency gi MLA Sapam Kunja Kesor Kebana phongdokhre Gari awang laikai da leiba Gari Youth Club na sinduna Gari Youth Club ki sahi hombu subagi Diamond Jubilee celebration da Chief guest oina sarug yaduna MLA Kunja Kesor na makata na hai Haujik Manipur da thokliba sahi ani helaglaba irang asi loishinba pamdaba miyoi khara lairabra haibagi singnaba leire sahi ani chumna thoklagliba loishin pham khangriba irang asi MLA CSO Maira Paibi thidana hiram khudingda thabak tauminariba mipum khudingmak amatoina punsilaba matamda irang asi gi waroisin soidana purakani miyamda wahaliba irang asida punshinba ngamdana leiriba aikoi pumba amatoina punshinbagi khudong chaba lahause Lenga ki oiriba phibam asibu athuba matamda achauba ahongba ama soidana laklagani madugi damak miyamna ngaibiu mahangna hai club amagi thawai asi club ki sanglen hek yaubaga politics tawroise aihak su club sida changlakpada marumapang amadi macha manaw ama oina khanbiu MLA oina ubikanu club yauraklagadi miyoi khudingmak misang mikhai nairusi Politics su tawdabasu yade politics tawsi hairabadi election mayada tawsi club na laikai gi chawkhat thawrangi thabak tawbada aikoi amatoina punsiduna thabak tawradi chawkhat pangamgani Gari awang laikai gi chawkhat thawrangi thabak paikhanaba tha ahungi matam pibiu thabak ta onthongnaba honajage thawram aduda MDU gi president Asem Bhagdana hai Club haibasigi thodang yamna chawna lei maram aduna club sing asibu mapangal kangkhat hanaba yamna mathau tai Maram aduna club sing asibu mapangal kangkat hanba mathau tai Gari Youth Club na pangthopa thabak thoram singda mai pakpa oirasanu haina phongdoragli
Delhi da COVID naba chamaga mari sure malengi mafam pomnamakta lising ani kundagi miyoi million kaya hatkraba COVID-19 adu amuk tholakkibaga Delhi da yamna launa ganba laina aduna hongna na narakkibadagi haudik fawada city asida COVID naba masing chama henkre Leibak asigi mafam kaya da active COVID case ki masing adu punna chamaga mapan yauri haina Leibak asigi central COVID-19 dashboard aduna utkre konung Delhi da yamrabada active case chamaga mari leire masigi matungda Maudra mapandi haukiba sayol da thenakibani adum oinama pakhatnabagi mathau tade anaba masing hengalakpa adu laksinaba hospital sing thorang tawduna leire haidaduna Delhi gi chief minister Rekha Gupta na phongdokre private laboratories singda casing adu report tawrakibani amasung khwaidagi nauba variant adu chumnagi influenza manba symptom singne haina chief minister Rekha Gupta na haiki Thawbal district khutangda Manipuri governor da memorandum pisinkre Sri Lily festival gi paulo wachat ki ba pawmi singna tongba Manipur state transport ki gari dagi Manipur haiba muthalu haiba maha regiment ki thawongbu yaning da ba phongdok tuna Thawbal asu masing yamlaba miyamna rally chat ki ba loinana Thawbal district khutangda Manipur governor da memorandum pisinkre kokomina laukthokki ba Manipur governor da thomjin ba madi tongan mamham chingda kholau kaya laubagi khongdang gi manung chena ngarang numit yungba matungna tongan ba khunching gi Maira pai bisingna wangling lom dagi kholau kaya ga loinana rally laki miyam aduna arongthong helakpada Thawbal athokpam yorakpada police na thatuna thamki tungda miyam adugi maraktagi Maira pai bi nipan khankatuna Thawbal DC ka unana bachat kibaga loinana Maira pai bi singi maike dagi DC Thawbal hanai kamagi khutangda Manipur governor da memorandum pisinkre Ngarangi miyangi khongchat aduda sarugya kiba singna matik chadaba Manipuri governor Wapham Thadu chief secretary security advisor amadi DGP Wapham Thadu India lenga ki thawong yaningde India lengang na Manipur muthanaba honagano amadi go back central force haiba kholau kaya lauki khongchat aduda sarugya kibi Maira pai bi lusing bi amana hai India lengang na Manipur da yengliba minyang amadi aikoi gi iramdamda chatpa gari da Manipur thaba yaroi haiba Wapham asi mama oibisingna yaningde sahi ani helaba irang asidadi kariguma Wapham amata hajaraktraga haudita Manipur muthalu hairakpa asi yaba ngamloi haiki Governor na lale haijagadabani haiba demand tawraduna mafam kaya da Maira gi rally chatkre pawmi puba MST gi basta Manipur muthalu haiba order pikiba Manipur governor Ajay Kumar Bahalana miyam da lale haijagadabani haiba demand tawraduna mafam kaya da Maira gi rally chatkre thawdo asiga mari leinana kokomi amuko amasung chatminariba lupsingna letana chatharakiba khongdangi saruk amoina Maira gi rally asi chatkibani ngarangi rally adu singdamai maikeida leiba leikai apunbagi Maira pai bisingna thoraktuna khuta Maira pairaga governor na Manipur gi miyam da sengdokadabani haiba Wapham kaya thaba banner sejinaduna chatki rally aduda Manipur muthatba yaroi governor na miyam da lale haijagadabani haiba kholau tinglauki amaromda kwa kaithel ngana pithong mapal Maira paibi kwa kaithel moirangpure leikai Maira paibi khagempali pankha ngana pithong Maira paibi amasung khagempali maya leikai Maira paibi na puna human sense senduna numidang da khongdang sangsinki kwa kaithel dagi khagempali chatpa lambi paring da sathakiba khongdang aduda Manipur gi saktam kaiba yaroi Manipur da Manipur muthatpa thawong yaningde governor na miyam da lale haijau haibana chingba slogan singlauki Nakalamaromda langthaba le makha leikai Maira paibi ima singna sukhuta Maira pairaga human sense senduna khongdang changsinki Pawmi sing Garwal rifle na paulo bachang handaba kanem tawi Bisnupur district ki Phawgak Chau ikhaida pangthokpa thoram amagi paulo bo lakpa Pawmi sing Tarama panchuba Garwal rifles na changhan khidabagi thawong kanem tawi haina lamthabung area voluntary association na phongdoragli Association asigi secretary ke hai social khudek piduna thadroba chirol amana hai chaliba chahi asida pangthokiba bosem amadi question na loba exam singda mai paklaba torbung gram panchayat ki mahiroi singbu lamthabung area volunteer association laba club na opagi thoram ngarang Phawgak Chau ikhai mamang lekai da pangthokiba thoramda pauloba lakpa Pawmi sing Phawgak Chau ikhai tidim lambi ki Beriketa Tarama panchuba Garwal rifles na Pawmi singbu paulo bo changan khidaba laibak thibani masigi dama Tarama panchuba Garwal rifles na miyam khangna lale haina sengdokadabani Chirol adu da hai chahi ani helaglaba Manipur thokliba irang achida bhom nongmai marakta exam pass tawgadra taroidra haina Chirol adu da hai
Chahi ani helaklaba Manipura thokliba irang asida bhom nongmai marakta exam pass tawgada tawroidra haina thawai wana exam thakibani lamdam asigi mahairoi sing asina pass tawrakpada asamba khudol pot piduna pungning thaganaba pangthokpa thoram adugi pauloba lakiba ahing nungthil naidana pauloba chaliba paumi singbu pauloba chethandana amadi matam changna detain tawduna thamkiba Camera check tawbana singba chathagiba thawong labana condemn tawi maram achina taramapan suba Garwal Rifles na chathagiba thawong adu Manipur miyam da khangna lale haijagadabani haina sirol aduna fongdoragli